ꯃꯛꯇꯗ ꯈꯪꯂꯕ ꯚꯥꯏꯔꯦꯜ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯉꯩ ꯃꯃꯥꯡꯗ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯒ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯌꯦꯠꯅꯔꯤꯕ ꯃꯇꯥꯡꯁꯤꯗ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯩꯅꯣꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯈꯪꯗꯕ ꯄꯩꯁꯥ ꯀꯛꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯩꯁꯥ ꯀꯛꯄ ꯈꯣꯠꯄ ꯃꯁꯥꯅ ꯈꯪꯖꯗꯕ ꯀꯌꯥ ꯐꯪꯒꯗꯧꯅ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯑꯄꯤꯕ ꯈꯔ ꯑꯗꯨꯝꯅ ꯁꯨꯝꯕ ꯑꯣꯏꯅꯤꯡꯕ ꯑꯗꯨꯕꯨ ꯑꯗꯨꯝꯕ ꯆꯃꯝꯅꯕꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ NREGA.nic.in ꯁꯤꯗ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯈꯤꯕꯒꯤ ꯊꯥꯒꯠꯈꯤꯕ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯌꯥꯅꯤ ꯐꯪꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯀꯌꯥ ꯐꯪꯈ꯭ꯔꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ NREGAꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕꯤꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯗꯦꯃꯣ ꯑꯣꯏꯅ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯒꯤ ꯑꯩꯈꯣꯏ ꯃꯦꯟ ꯄꯥꯟꯗꯝꯗꯤꯀꯣ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯔꯤꯕ ꯋꯥꯀꯔꯁꯤꯡꯁꯤꯅ ꯑꯩꯒꯤ ꯊꯕꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯈ꯭ꯔꯕ ꯑꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯪꯅꯤꯡꯉꯥꯏ ꯂꯩꯕ ꯑꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯪꯈ꯭ꯔꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯈꯪꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅꯁꯨ ꯀꯌꯥ ꯌꯦꯡꯉꯨꯗꯕ ꯑꯗꯨꯅ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯤꯞ ꯃꯦꯝꯕꯔꯁꯤꯡꯗꯨꯅ ꯄꯤꯕ ꯑꯩꯈꯣꯏ ꯈꯨꯠꯁꯨꯃꯟꯁꯦ ꯑꯗꯨꯝ ꯆꯨꯝꯃꯕꯣꯏꯅꯤꯡꯗꯅ ꯂꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝꯕ ꯆꯃꯝꯅꯕ ꯃꯌꯥꯝꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯗ ꯆꯪꯕꯤꯔꯣ ꯀ꯭ꯔꯣꯝ ꯕ꯭ꯔꯥꯎꯖꯔꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ NRGSꯀꯤ ꯋꯦꯕꯁꯥꯏꯠ ꯀꯩꯅꯣꯒꯤꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ NREGA.nic.in ꯂꯩꯔꯦ ꯁꯤꯗ ꯆꯪꯕꯤꯔꯅꯤ ꯆꯪꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯗ ꯆꯪꯕꯤꯔꯅꯤꯀꯣ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟ ꯒꯥꯔꯦꯟꯇꯤ ꯑꯦꯛ 2005ꯀꯤ ꯋꯦꯕꯁꯥꯏꯠꯁꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯕꯤꯒꯗꯕꯁꯤ ꯁꯨꯝ ꯆꯤꯡꯊꯕꯤꯔꯀꯥꯟꯗ ꯖꯣꯕ ꯀꯥꯔꯗ ꯑꯅ ꯑꯃ ꯌꯥꯎꯒꯅꯤ ꯑꯩꯈꯣꯏ ꯃꯁꯇꯔ ꯔꯣꯜ ꯖꯣꯕ ꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯑꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯁꯤꯗ ꯂꯩꯔꯦ ꯖꯣꯕ ꯀꯥꯔꯗ ꯖꯣꯕ ꯀꯥꯔꯗꯁꯤꯗ ꯆꯪꯕꯤꯔꯣ ꯖꯣꯕ ꯀꯥꯔꯗꯁꯤꯗ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁ꯭ꯇꯦꯠ ꯈꯜꯂꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤꯅ ꯃꯅꯤꯄꯨꯔ ꯈꯜꯂꯁꯤ ꯃꯅꯤꯄꯨꯔ ꯈꯜꯂ ꯃꯇꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯀꯔꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯤ ꯈ꯭ꯋꯥꯏ ꯂꯦꯇꯦꯁ 2021ꯁꯤ ꯈꯟꯕꯤꯔꯣ ꯏꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯟꯕꯤꯔꯣ ꯑꯩ ꯗꯤꯁꯇ꯭ꯔꯤꯛ ꯕꯤꯁꯦꯝꯄꯨꯔ ꯈꯜꯂꯦ ꯕ꯭ꯂꯣꯛ ꯈꯟꯕꯤꯔꯣ ꯕꯣꯜꯁꯤꯗꯤ ꯕ꯭ꯂꯣꯛ ꯈꯜꯂꯦ ꯑꯗꯒꯤ ꯚꯤꯂꯦꯖ ꯁꯦꯂꯦꯛ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯈꯟꯕꯤꯔꯣ ꯀꯔꯝꯕ ꯁꯤꯗꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯁꯤꯗꯤ ꯈꯜꯂꯣ ꯑꯩ ꯗꯦꯃꯣꯅꯤꯅ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯈꯟꯖꯔꯒꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯝꯕꯝ ꯁꯟꯖꯦꯟꯕꯝꯁꯤꯗ ꯂꯩꯔꯤꯕ ꯂꯤꯁꯁꯤꯡ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃ ꯍꯦꯛꯇ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯔꯦ ꯁꯤꯗ ꯏꯁꯥꯒꯤ ꯃꯤꯡ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯖꯣꯕ ꯀꯥꯔꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕꯁꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯦꯔꯤꯌꯦꯜꯅꯤ ꯕ꯭ꯂꯨ ꯃꯆꯨꯁꯤꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯖꯣꯕ ꯀꯥꯔꯗꯇ ꯏꯕ ꯏꯁꯥꯒꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯨꯅꯤ ꯑꯗꯁꯨ ꯅꯥꯀꯟꯗ ꯂꯩꯕꯁꯤꯅ ꯌꯦꯠꯂꯣꯝꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯤꯡꯗꯨꯅꯤ ꯁꯤꯗ ꯑꯃ ꯈꯜꯂꯁꯤ ꯂꯩꯕ ꯅꯝꯕꯔꯁꯤ ꯈꯜꯂꯁꯤ ꯌꯦꯡꯉꯁꯤ ꯀꯌꯥ ꯂꯩꯒꯦꯗꯣ ꯏꯁꯥꯒꯤ ꯐꯪꯒꯗꯕ ꯂꯥꯛꯈꯤꯕ ꯋꯥꯔꯛ ꯑꯣꯔꯗꯔ ꯏꯁꯥꯒꯤ ꯅꯣꯡꯃꯗ ꯀꯌꯥ ꯑꯩꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯖꯣꯕ ꯀꯥꯔꯗꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯪꯒꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯅꯤꯡꯉꯥꯏ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯁꯤꯡꯈꯩ ꯁꯨꯕ ꯌꯥꯔꯦ ꯁꯤ ꯅꯨꯃꯤꯠꯁꯤꯡꯈꯩꯁꯤꯅ ꯁꯤ ꯊꯕꯛꯁꯤꯗ ꯅꯨꯃꯤꯠꯁꯤꯅ ꯁꯤꯗꯩ ꯊꯕꯛꯁꯤꯗꯅ ꯂꯩꯔꯦ ꯁꯨꯒꯗꯧꯕ ꯁꯤꯅ ꯁꯨꯈ꯭ꯔꯕ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯅ ꯁꯨꯒꯗꯧꯕ ꯄꯦꯔꯤꯌꯠ ꯑꯦꯟ ꯋꯥꯔꯛ ꯑꯣꯟ ꯋꯤꯁ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯒꯤꯕꯟ ꯁꯤꯅ ꯁꯨꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯈ꯭ꯔꯕ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯪꯒꯗꯕ ꯁꯤ ꯂꯩꯔꯦꯀꯣ ꯐꯪꯒꯗꯕ ꯁꯤꯗ ꯂꯩꯔꯦ 7227 ꯁꯤ ꯂꯩꯔꯦ ꯑꯗꯩ ꯐꯪꯈ꯭ꯔꯕ ꯁꯤ ꯖꯦꯔꯣꯗ ꯂꯩꯁꯤꯡꯁꯤꯅ ꯐꯪꯈ꯭ꯔꯕꯁꯤꯡꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤ 1533 ꯐꯪꯒꯗꯕ ꯋꯥꯠꯂꯤꯕ ꯁꯤꯡꯈꯩ 722 ꯂꯩꯕꯁꯤꯗ ꯑꯇꯩꯁꯦ ꯐꯪꯈ꯭ꯔꯒ ꯍꯧꯖꯤꯛ 1533 ꯐꯪꯅꯤꯡꯉꯥꯏ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯥꯒꯤꯁꯨ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯥꯟꯅꯔꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯤꯔꯝꯃꯨ ꯏꯁꯥꯗ ꯈꯪꯕ ꯅꯠꯇꯅ ꯃꯌꯥꯝꯁꯨ ꯈꯪꯍꯟꯕꯤꯔꯝꯃꯨ